National Education Policy gi undergraduate ki aroiba chahi 4th year tamfam leitabagi mahairoi sing da thengnariba awaba se Pung kunmari fawgi manungda lengakna Kok-Hangadabani haina Democratic Students Alliance of Manipur Desam gi maikaidagi taksillatli hiramasi gi matang da ngasi kwakaichal da leiba lup asigi mayai loisang da pangthokiba paumi singi amada Desam gi Secretary Education oinam Romes Tafongdokibada NEP da Higher Education da 4th year undergraduate program asi ahan bachahi asina certificate anishuba asina diploma ahum suba asina degree piba amadi aroiba Mari suba chahi asida honors natragana research tawduna honors degree piba haibasini adubu lamdam asida honors degree gi tambayaba college sing Karam-karambano haiba mahiroi singna khangdri masi khangdoknana ba haiduna haukiba English ngani kulhumdoida Manipur University gi registered higher education da ai bacherol thaduna 4 years ke course hangbangam college sing ngamgadaba college sing khangatlaknana ba wafam thamkiba laikre masi galoina Desam na shu 4 year undergraduate academic program asi Hangdokna wafam Education Minister da haukiba chahi ki October kunmaithoi da memorandum piduna khanganke adumakpu ngasi fawba thabakta onthokpagi mami tadri amaromda MA MSc MCom yauna atai master gi course tamgadaba mahairoi singna National Testing Agency na lawba exam da PG Common University entrance test asi Thadrabadi Manipur University amadi atopa state singda master tamba yaroi dawri NEP English ngani kunna piriba guideline ningthina palladuna mahairoi singda leidiba chamamnaba asi atuba matamda Kok-Hanganaba lengakna undergraduate ke 4th year term pharmacy Manipur da hanagi natraga hangani natraga hangloi haiba Pung kunmari manungda mahairoi singda Kok-Hangadabani haiba wafam thamke Hoji mahiroi singda leiba sayet naba samam naba se ko anana bagi damakta National Education Policy gi 4 year undergraduate program gi aroi ba sayi ase masi state asida masi gi tampam sang se masi hangani amusung hangoi haigi chap chapa phirep ama Manipur lengakna mahiroi singda Pung kunmari gi manungda lawtho amna changi maramdi kegino har kanda hairi ba hiram masi ga mari lenana state asigi Honorable Education Minister amadi Commissioner dasu ekoi aiba memorandum oina pisin ki batarga su tha ahum sura phawda ngasi phawba masi matik sana chapsaba thabak amata paikatana leiri Manipur University ki registrar nasu hairiba 4 year undergraduate program se masi karamba college ta hangani amasung hangoi haibdi chapsaba pakhum amakha pibira u haidana Director of Higher Education ki director da aiba cheron una tha ki basu leikrabani adubo sahi ama hel a phawda Director of Higher Education na pakum amata pidna lei vibe se masi yamna lagu thiba thong am khani haiba khudong saba se 4 years se tambam je state ta pibu ngamroi hai taragadi madu haiba mahiro singda da matam sana makoi si quet exam thananam gi damta preparation ama piba mathau tai hamduni